Akespan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Maharaj Gambir Singh Laikidabagi Chama Marpudrama Toichuba Kumon Toram, Nachi Pak Chana Pangtokre. Mukhyamantri Nongthomban Biren Hairi, Lupa Koti Lising Ahum Chahum Lom Changna, Greater Imphal Area Gilambi Singh, RCC on Toklagani. Security Force ki apan bakanguna sekmai jindagi kutsukulai kaya manum fagat le. Pradhanmantri na hairi, lising ani diputaret pawbada Bharat puchakot labalebak kama oihanbada, mapal lamda leiriba Bharat macha singi thoidok hendok patokdang lei, amasung Chhattisgarh Sukma jilada ngasi Security Force ka khutok nabada Maoist ahum sire. Maharaj Gambir Singh Laikidabagi Chama Marpudrama Toishuba Kumon Thoram ngasi Paksana Pangthok Nakre. Maharaj asigi Samadhi Laifam Imphal gi Langthabalda State Archaeology Department of Art and Culture na Sinduna Pangthok kiba thoramda Mukhyamantri Nongthomban Biren Singh na lusingduna Maharaj Gambir Singh Maidingu Narsing amasung Sana Hera Chandra gi murti da laikattu naikai khumnaba utki. Thoramdu da wangangbada Mukhyamantri na hai Maharaj Gambir Singh Maidingu Narsing amasung Sana Hera Chandrana Laibak asigi damakta lawramba thaudang sing haurakliba mirol na kaukpham thokte. Mangna hai modern technology sijinaduna lamdam asi semlakpada mapung oiba thaudang lawrakhiba athauba singi wari amasung jati asina haurakpagi mapung pharaba wari taknaba museum ama lupa koti nifu hena changna chana bagidamak thabak paikhatpa haure. Sri Biren hai Manipur gi miyam khakta natana atopa lamdagi lakpa mioi singdasu museum asigi matengna aikhoi gi athauba singi maramda mamut tana khanghanba ngamlagani mahakna hai Hayeng mayamna mapandagi lakpa adagi akhoi haurai baicha isu singha sanga yengba kanda suppose Narasingh Maharaj haron magi photo ama leini nampham am leini taklang namma kanda magi wari mayam se loina tholak photo yauna adugumba makhangi yamna sophisticated roiba yamna high advanced roiba museum ni hujik sadorisi adu ngasi ja chahulise sugumba mayam se karigi tawra ino haiba kanda ngasi gi mironda akhoi lebak se kamaina haurakibano akhoi jati si karmaina tawbuno si kauthokna badong mai khoi tawe Sarkar asina paikhatpa yaipa thaurang gi matangda paladuna Mukhyamantri na hai Greater Imphal gi lambi sing RCC onthoknaba athuba matamda thabak paikhatlagani masina nong toina chubana maram oiduna thuna lambi sembagi thabak chatharakpadu leplagani concrete road singasi lupa koti lising ahum changna sengpatkadabani Hujik Imphal manungi lambi amadi Greater Imphal RCC ki concrete road thara agani sahi nimfu gi guarantee leiba koina masi lokha charai se kari gino haiba kanda koi Manipur se sahi amagi manungda thatare nong tayo da thatare nong ta mamham dani koina ase sugya yade koina ase ta kai adagi hantak anirak ahum lok ising chaw gi boduga hetta ikoi lambi mayam jamda yadre mamangi sahi ani hum dagi tanaraga lakpani yadi bidagi koi sanction tawre ayamba almost loinare athuba matamna karor lising ahum sahum gi masi athuba matamna koi jatra hollakan thaba hawrgani Thauramduda Mantri Singh MLA Singh amasung saknairaba mioi kayasu sharuk yakhi United People's Front UPF Manipur nasu numit asigi palan thauram National Reconciliation Day haina Imphal gi chinga mathakta laiba how ground da pangthokhi Indigenous People's Organization Manipur ifomna ngasi Reconciliation Day gi palan thauram Bishnupur jila gi Wangu Naudakong awang lampak ta pangthokhi Maidingu Gambir Singh Laikidabagi Chama Marpudrama Toishuba Kumon Palan Thoram Peace and Freedom Academy Thawal Desu Pangthokre Thoram Duda Human Rights Commission gi Hanagi member Ngangbam Nongyai Nachingba Saknairba Mioi Kaya Saruk Yakhi Jiribam Jila Desu Ining Thau Singlen Nongdren Khomba Laikidabagi Chama Marpudrama Toishuba Kumon Palan Thoram National Reconciliation Day Pangthokhi Jila Adugi PWD Guest House United People's Front Jiri Branch na sinduna pangthokkiba thoramadu da wangang kiba chingna haujiki Manipur gi oiriba phiba masida tokhai tabagi wakal thadok naduna punna lingjal manana changsin minabagi tangai phadaba lei haina phungdokna khi Assam gi hojai da leiba Manipuri Sahitya Parishad ki changlen dasu ngasi sahi taret khuntakpa ningsing numit Reconciliation Day gi thoram pangthokhi Thauramduda miyamna Gambir Singh amasung Narsingh gi photo da lai sukatuna ikai khumnaba utkhi
महाराज गंभीर सिंह लेखिदबगी चाम मरफुद्रा माथोई सुब कुमोनगा मरी लेनना सही तरेट खुंताकप कौबा डॉक्यूमेंटरी फिल्म अमसु ngasi इम्फाल की कंगलाद उठ्रे मिनिट कुनिथोइरोम सांगबा फिल्म असी रोमी मितेना डायरेक्शन पीबनी फिल्म अदुगी मतंगदा मुख्यमंत्री नोंथोंबम बिरेन हाई मसी हिस्ट्री चैनल द टेलीकास्ट तौगनी मांगना हाई अखोई की इपा इपु सिंगी मतिक मथौना अमदि हैथोई सिंथोइबा कया उठलिबा फिल्म असी पुथोकनबा होनबदा सही अहुमलोम चंखी लमदम असिगी इतिहास की मरमदा फीचर फिल्म अमसु अथुबा मतमदा पुथोकलगनी अमसुंग मदु मियामना सिनेमा थिएटर सिंगदा उबा फंगलगनी हाइनसु मुख्यमंत्री ने लौथोखी पाउगी मरथना अटेनबा ब्रेक अमा क्यामगैद लैरिबा इबुदौ खागेम्बा मचाई बुंगोगी लाइकोंदा सेमगतचबा इमा इमोइनुगी खुबम संगलेन संगाबगा लोइनना चिंगु माइचौ तरेट की मितम सिंग माइखुम हांगदोकपगी थौरम अमा जनवरी की तारीख 13 वाक्सिंगी 12 नि पानबा थांगजा इमा इमोइनुगी इरात थौनी नुमित्ता पांगथोकचरगनी अयुक पुंग 10 मखाइदगी पांगथोकपा हौगदबा थौरम असिदा इरमदम मणिपुर असिदा पुन्ना खुंदामिनरिबा सिंगबुरोई तंबुरोई येलहौमी इपुरुपचा ख्वाई पुमनमकना मतम चाना लेंबिरक्तुना सरुक याबिरनबा खागेम्बा कमिटी क्यामगैगी माइकैदगी पाउजेनजरी ताबिरिबा पावसी आकाशवाणी इम्फालदगिनी Security Force की अपुनबा कांगबुना सेकमाइजिन हनगुल मयाई लेकाइदा थीहुंबगी थबक चथबदा खुसु खुलाई कया मरुम फागले 19 सुबा असम राइफल्स कक्चिंग पुलिस कमांडो अमसुंग हियांगलम पुलिस स्टेशन की पर्सनल सिंगनंगसी आयु अंगनबदा मफमदुदा थीहुंबगी थबक चथबदा 7.62 की मैगजीन याउदबा SLR अमा SBBL अमा मैगजीन याउदबा कंट्रीमेट 9mm पिस्टल अमा .32 की कंट्रीमेट पिस्टल अमा हैंड ग्रेनेड अहुम ट्यूब लॉन्चर अमा काप यारिबा 9mm की मरु अहुम याउना अतै पोलम कया फागतखी फागलब पोलम सिंगदु हियांगलम पुलिस स्टेशन द सिनखरे हाइरी मणिपुर दा हौखिबा नुमित निनी हुमनी असिदा अयुक अमसुंग नुमिदांगी मतमदा का हेन इंगबगी अवाबा मायोकनरे सेनापति जिला दा हौखिबा नुमित खरनी असिदा का हेन इंगबदगी मियामने युमदगी मपान थोकनद्रे जिला असिदा इंगबगी चांग सेल्सियस डिग्री अहुमदगिना मंगा फाउबो ओइरी अखोइगी सेनापति पाउमी ए हेकिनीना हाई अयुक अमदी नुमिदांगी मतमदा का हेन इंगबगी अवाबा मायोकनरी इंगबा मदी लेचल कुंगना थाबना मरम ओइरगा नेशनल हाईवे इम्फाल दिमापुर लंबिदा अयुकी मतमदा गाड़ी चथोक चसिन तौबदा चाउना खुदोंग चादबा मायोकनरे मणिपुर की हौजिक ओइरिबा फिबम मसिना मरम ओइरगा पिथोक्तना लैरिबा लोन की सेंफम सिंह सही असिगी मार्च फाउदा पिथोकलगनी हाइरी इम्फाल वेस्ट की लंफेल पाट लैबा मणिपुर हिल्स एंड बैकवर्ड डेवलपमेंट कोऑपरेटिव बैंक लिमिटेड की ऑफिस तंगसी पांगथोखिबा पाउगी मिफम अमदा बैंक असिगी चीफ मैनेजर एन रामचंद्रन हाई हौख्रिबा चही लिसिंगनी कुनमरीदा लमदम असिगी तंगदु लैतादबा फिबमना सेल थुंगी अवाबा अमदी अथिंग खरा लैबदगी लोनी सिंदा लोन पिथोकपा ngamkhide adubu athuba matamda loan gi senpham sing pithoknaba thorang tauri haina mahakna makha takhi North Eastern Hill Region NERIS की ICAR Research Complex की Golden Jubilee थौरम मणिपुर की ICAR कृषि विज्ञान केंद्र मंगा Chandel, Churachandpur, Imphal West, Tamenglong, Amasung Ukrul na punna sinduna ngasi Imphal gi lamphel pataleba ICAR complex sa pangthokre. Thoram tuda NESR Manipur Center gi head Dr. CS Basuda Debina ICAR Regional Center na paikat pathabak singi matang do wangang ki. Thoram tuda laumi chani henbana saruk yaki. मणिपुर यूनिवर्सिटी की लिसिंगनी कुनमंगा कुंतरु की अनौबा PG कोर्स की एडमिशन कमन यूनिवर्सिटी एंट्रांस टेस्ट क्वेट लिसिंगनी कुनमंगा की मतुंगिना पांगथोकलगनी महिरुइसिना कोर्स असिगी अकुपमरोल नेशनल टेस्टिंग एजेंसी की वेबसाइट तगी खंगबा यागनी हाइरी फॉर्म पिसिनबगी अरोइबा नुमित मथंग थागी अमनी आकाशवाणी इम्फाल दगी पाउ ताबिरी प्रधानमंत्री नरेंद्र मोदी ने हाइरी लिसिंगनी निफुतरेट फाउबदा भारतपु साउखलबा लेबाक अमा ओहनबदा मपान लमदा लेरिबा भारत मचासिंगी थोइदोक हेंदोकपा थौदांग लै उड़ीसा की भुवनेश्वरदा 19 सुबा
Prabasi Bharatiya Divas Convention Hokdoklaba Tungda Sri Modi na hai Mapal lamda leiriba Bharat macha singasina Malemgi oiba chawkhat thorangi thabak singdasu singthaningai oiba thodang lori amadi laibak asigi chawkhatpagi wari dasu makhoigi mapung pharaba dal leiri Mapal laibak singda leiriba Bharat macha singna Malemda Bharat ki ambassador oibagi damaksu mahakna thagatpa phongdokhi mahakna hai Mapal lamda leiriba Bharat macha singna makhoigi heisingba kaya Malemda uthokli amasung maduna aikhoida chawthok chaba pokhalli Pradhan Mantri na hai haukiba sahi tara asida mahakna Malemgi lusingba kaya unare amasung lusingba khudingmak na Bharat macha singbu thagatpa phongdokna rakhi Chhattisgarh gi Sukma jila da ngasi security force ka khutthongnabada Maoist ki miyoi ahum sire Akashbani Paumina hai khutthongnabagi thokdok adu Sukma amasung Bijapur jila anigi lonaba sarukta District Reserve Guard Special Task Force Commando Battalion for Resolute Action Cobra gi personnel singna Maoist singi mathakta operation chathabada thokkibani Kendra Sarkar na laibak asidagi TV laina pumut muthatnaba thamliba pandam madugi khongthang ama oina bondi singi leifam amasung correctional institution singda numit chamani oiba TV laina muthatnabagi intensified campaign chathanaba Kendra gi Griha Mantraloina Rajya Singamadi Union Territory singda khanghankhre Rajya Singamasung Union Territory singda Mantraloina iba chithi amada bondi khudingmakta laina asigi matangda I pau khudingmak ningthina khanghanbaga loinana makhoigi screening camps sing pangthoknaba hairi Haujik sanabagi pau Devika Chingtham dagi Mari suba MNCA Super Plate Tournament lising ani kunmari kunmangagi ngasi sanakiba matchta YWC Langthabalna RCA Lilongbu run marfu humdoida thoikre. Kunmathoi suba Manipur Veteran Cricket Tournament lising ani kunmari kunmangagi ngasi Langthabal Public Ground da sanakiba matchta TCMDC Thongjuna YCC Wangkhaibu run marfu mathoida thoikre. Hayeng Model Club ka YUCC ga sanagani. Taruk suba SH Mani Sharma Memorial 3rd Division Football League ki ngasi sanakiba match amada SJC na IUFC bu Panjal Taramathoi Sinoda thoikre. Atopa match amada KRYPSA na USC bu Panjal ahum Sinoda thoiki. Ani suba Ima Panthoibi Trophy Football Tournament ngasi dagi Kakching da haukre. Punna team kuntaruk Saruk Yariba Tournament asigi ngasi ahuba numiki ahanba matchta Langlen FC Lamjauna Yangdong FC bu Panjal Nipan Sinoda thoikre. Ani suba matchta na Mata Panthoibi Association na Eureka Academy Thaunauzombu Panjal ahum amada thoiki. Mari suba CSDSA Sports Met lising ani kunmangagi ngasi sanakiba match amada Kubung Kunong Novocom na Kubung Kulenbu Panjal Taramathoi ahumda thoikre. Atopa match amada Jamdil Christian YC na awa Anal Kuno YC bu Panjal ama Sinoda thoiki. Taret suba PH Ongbi Nganbi Debi Memorial Football Tournament lising ani kunmangagi ngasi sanakiba match singda KHC Kiamgai Mamang Likai na MMC Mongkhang Lambi bu Panjal Mari Sinoda KYO na KYPC bu ani Sinoda FFCC Angthana BPYC Basikongbu ama Sinoda thoikre amasung BSU Kairao amadi SYDA Khetrigao Panjal Chanadana draw chatkre. Singjamai Oinam Tingelda chathariba ahanba Oinam Charlie Memorial Under 15 Boys Football Tournament ki ngasi sanakiba matchta Atinga FC na Kagobu penalty shootout ta Panjal ama Sinoda thoikre. Atopa match amada Golden FA na Tayai FC bu penalty shootout ta Panjal ama Sinoda thoiki. Washington Thagachari Devika Aroibada Maroiba Pau Amukhana Maharaj Gambir Singh Laikhidabagi Chama Marphudra Mathoi Suba Kumon Thoram ngasi paksana pangthokna khre Mukhyamantri Nongthombam Biren na hairi Lupa Koti lising ahum chahum lom changna Greater Imphal area ki lambi sing RCC ontoklagani Security Force ki apunba kangbuna chekmai jindagi khuchu khulai kaya marum phagat le Pradhan Mantri na hairi lising ani ni putaret phawuda Bharat pu chakhot laba lebak ama oihanbada mapal lamda leiba Bharat macha singi thoidok hendok pathokdang lei amasung Chhattisgarh ki Sukma jila da ngasi Security Force ka khuthokna bada Maoist ahum sire pauloi jare